Panam Pausi Maroi be Epauxing Congo Saraga, Maniput optional Gimakedi Miam, the Tamzagi Ahanbada, CLP do no boat Lagani Kalibusing Miam Asing Yeknabani, Bimol akoijam. BJP na Langak Wahitraga Mamangi Langak Sinda, Taina Ikai Ningani Okram Ibobi. Tauram Yoring at a CLP leader Ibobi one takhre. Idesa sing na mayu may kay da hanjin mangam driba power la na si loy de heavy yakiro. Awong mo Manipura magita maglok sa ba mikalasida. Miyam gi thauna du sapsa na khansi. Loy na CLP do no bot laigani khaliba miyoy sing si miyam gi asing ba yeknabani haina inner Manipur parliamentary constituency ki INC mirep oirib Dr. Akoijam Bimol angom sana phongtokre. Ngasi BT rota leiba Congress bona pangthokiba party da nauna sanglakpa miyoy sing taramna opagi thoramna saruk yaraduna wafam asi phongtokibani. Amaramda thoram yawringaida CLP leader Okram Ibobi khangawduna wan tharakpadigi lekanakre. Adumainamak karisu thoidokpa tawdre haina MPCC ki makedigi thamnakle. CLP leader Okram Ibobi CWC member Gaikhangam MPCC ki president Kemeka Sandra yauna Congress Party ka punasat minari po Opposition India Bloc ki lusing basing amadi party ki thaumi kya na sarugyado na pangtukiba thauramadura Dr. AK Bimol na makataraduna taragani pan sub Lok Sabha mikhal asida lamdamasigi miyam na hanagi mikhalgum lawbi gano Manipur ki phibam asuki matik sokley haibasi wahi khak ohelosi miyam gi thamoi da fawi ihuluhensi mikhal asi pangthoklabusu ihaudi loibanati haibasi miyam na wakal tamina saiki Aikoi ngasidi more satpada Technopal yauba ngamdaba kangpokpi lana satpa ngamdabagi fiwamda leidibani Manipur kaiba yaroi hairabasu ngasidi kaibaga pangkak oirabani haibasi miyamna kaubigano lamdamasigi iraisa kaya mayu maikaida hanjinma ngamdana tumpham safam leitana leiri haibasisu miyamna kaukthokpa sumloi iraisa singna mayu maikaida hanjinma ngamdriba phawba lan loide haiba yakiroi laingakna Miyam gi punsi amadi lanthum ngaglaktabana lamdam asida miyam khutta khulai pairakibani loinana iraibak iramdam ngaknaba tholakliba miyoi singda onsilakpa matamda laingakna kanma ngamloi miyamna kangadabani masi khangna aikoi thabak toksi saira asida miyoi kharana Manipur miyambu leibi yabagi mawongda satharakliba thawong singasi aikoina tahongumsi Anaubo Manipur sagatuna Lok Sabha mikhal asida aikoi gi thauna sapsana khangansi Manipur miyam gi yeknabadi sel na bot laigani khallibasi sini haina mana makhata na phongdoki amaramda thauramadu mari lainana CLP leader Okram Ibobi na phongdokibda Lok Sabha mikhal asi Manipur da ahongba ma puraknaba mikhalni awang nokpok India amadi Manipur miyam da satharakliba BJP lenga ki thawong asi thengnanaba mikhalni haibasi miyam na khangminasi Center amadi state asigi BJP lengana miyamgi punsi amadi lantum ngakpa ngamdaduna lengakpa haitraga mamangi lengakpa singda tainaba simak ikainingayni BJP lenga asina anauba project amata pekhatpa ngamanati mamangi lengakpa singna pekhalakpa thabak phawba mapung phana loisinba ngamdaduna nongkhang saiduna thamri loinana mamangi lengakna pairama thabak thoram khara loisilaga miyam apangba sibani masi miyamna khangna sasi loinana sel khrana leibi yadaba Mipan tang bahitaba Manipur miyam ni haibadu BJP lengak ta khangasi aikoi gi sakthung makoi digi nigata banati center BJP lengak leiba matamda state Congress lengak lon adumak leramki miyam da utsaiba BJP lengak para tambi saiki Congress party ta nauna sanglakhraba miyoi singa dudi oinam kendra da RPI athawale gi mire boikiba advocate laitonjam brojena madi Bishnupur district gi NSPC Loktak project ki hanagi security officer oiramba K Shyam yauna makoibu sokotpa workers singi loinana Congress party ki oina leiba asigi naha sing lomi sing amadi nupi singi yaifa khongthang gi damak puthokiba guarantee mangagi saruk ama oina state asigi oina su gar guarantee hogdokre makhasta tharak poina to pawamanamo NPF mirep kasui Timothy Zemiki election campaign hokre Aikoi masal gi marak thazanaba thamduna singtam khenaba thamdana puni hingminasi Timothy Zemik Taragani Pansuba Lok Sabha mikhal the outer Manipur parliamentary constituency the Naga People's Fronts NPF ki mirep oiriba kasui Timothy Zemik ki election campaign ngasi Urkhul district ki New Karan village tawdokre election campaign hawdokpi ki thoramadure health minister Dr. Sapam Ranjan NPF Minister Unit ki President oiriba Water Resources Minister Awangbo Nimai NPP Manipur Unit ki President in charge oiriba Tamenglong Kendra ki MLA
Jamhenglung Panmai NPF Central Office की Secretary General ओरिबा नागालैंड की MLA असुम बेमो की कौन BJP की MLA सिंह Dr. Y Radesham Dr. U Deven Brozen SS Olis यौन BJP Manipur Pradesh NPF Manipur Unit amadi NPP Manipur की लुसिंग बक्याना सरुयाकी कैंपेन हौदोपकी थौराम मदुदा वा nganglदुना कैंडिडेट ओरिबा कासुई तिमोथी जिमिंग हाई अमना अमबु इकाई खुमनरब खक्तदा इंग तप्पा मदि सखुत खोंगथांग पुरकपो ओइथोकनी अखोय मसेलगी मरक्ता वखल तमिनब संगी मणिपुरदा ngasi kanglop ani wari sanaba yadabagum leiriba si wari sanhananaba honabada miyamgi mihut oina thaudang usinabiyo Manipurgi singtam animakta setmilongi sakut khongthang puraktuna khunai subu awang batakta pukhanaba amat oina khonaminasi mangna hai lamdam asigi tourism sector setmilongi awon ba puraktuna naha singmu thabak piduna khudongzaba phangana ba khonaba mathoktai Manipur laiminari ba puruk khudimak amat oina nungsi sanana laiminasi अखोय मसेलगी मरक्ता थाजनब थमदुना सिंगतम खेनब थमदना पुन हिंगमिनसी लोइनना मिखलगी मतमदसु खना सैनब लैतना इंगना सिंगना मियामना बोट थादबियो मणिपुरगी ओइरिबा फिबम असि अथुब मतमदा माउसागी फिबमदा हंजिलंगनबा होनबदा अखोय पुन सरुग यामिनबगी तंगाय फतब लै हैन सुमांगना मखाताना फोंदोखी थौरामदुर सरुग यारदुन हेल्थ मिनिस्टर डॉक्टर सापम रंजन फोंदोखीबदा कुमजा इंग्लिशिंग तराग तरेता की मार्च थादा NPF NPP अमदी BJP पुन्ना अमत ओइना मियामगी लैंगाक सेमखिबनी लैंगा असिगिदमस मिनिस्टर ओइना एन बिरेन वसक लौखिबा नुमितगी हौदुना मणिपुर सखतबि यादि हाइदुना थबक थौरम क्या सिंगता मानना पैखतुना लाखली सिंग अमदी तमगी मफम खुदिमक्त कैबिनेट मिफम फमदुना लाखली मसीदा नतना हिल लीडर डे अमदी मियामगी नुमित पांथोक्तुना स्टेट असुगी मियामगी अपाम्बा अनिंगबा अमदी अवार्ड पसिंग फोंदोकनबा तंजा पीदुना लैंगा असिना मियामगी थौदांग लौदुना लाक्तियखि वाटर रिसोर्सेस मिनिस्टर अवांगबुंग निमाइनसु अवांगनोंपोक इंडिया रे NPF ना तंगदु लैताब पुरकनबा होनबदा अंगम थौदांग लौदुना लाक्ति पीस एंड प्रोग्रेस हाइबसी NPF की पनमनी BJP lenga ka khonglai oiduna satminari ba party asina state asigi lambi thongi phibam sakhuna ba honabada angamba thaudang lori party asina su manipur ingta pahanjilangna ba honabada angamba thaudang logani miyam puna lokham thokpa thaudang lomina si haikena su pausna makhata na phongdorakli atopa pawmana mausagi phibam da hanjilaktri ba pawba mikhal saruk yaroi haiduna khongjang sangsingkhre Mamang sai me ahumdagi Manipur tholakliba irang asi loisinduna mausagi punsida hanjilaktriba phawba Lok Sabha mikal yauna mikal amatara saruk yaroi mikal pangthokna bahonariba si yaningdi haiduna Imphal East ki Andro Assembly constituency ki manungsanma Yaripok Turihal Azad Higher Secondary School mamangna wokat khongjang sangsingre apun manupi khunai lamjing maira paibi maira lup Yaripok amasum L Andro Maira Paibi Association pun sinduna satakibu wokat khongjang aduda saruk yakibi apunba nupi kunai lamjing Maira lup Yaripok Imphal East ki President Ima Ibetombi laimana phongdokibada sahi pharakadoraba narco terroristingi lan asida miyoi lising kyagi yumai thakibadagi ngasi phawba mayum leitaba miyoi sing oiduna relief camp sing da laidi nupi angang kya ahing nungtil naidana lambi lamzaura ahing gerektuna magi khundagi leijaba sing khaigatna duna mating pangna duna laikai khun ngaktuna leiriba asugwana raba matam asida state amasum central force na ngak pangamdabadagi aikhoigi isa singna song thoraktuna khul ngaksari bi isa singbu amuk phajin birabadi aikhoi karamna leigani Mangna makha taraduna Manipur santi purakringai da Lok Sabha mikal pangthokpa yaningde relief camp na sangjapam lauduna lairiba sing atupa matamna masa masagi mayumda hana halanbiu santi puraktriba mikal pangthokpa yaningde India amadi Manipur lenga ki thawung yaningde inmate sing mayumda hanwa phanganbiu aikip lan asi haujik su loisinba ngamdri adubu lan asina hakthengna saitheng phangdriba miyoi singna haujik asi lan loiraba amagumna Lok Sabha mikal da mai onsilakpa si yaningde Loinana Langa Nasu Manipur si Mausagumna Santi Propangamnaba Amagumna Makoy party na putok mamidep singaduna Mikal Mai Pakhonaba Honaba Rom doina Mai onsilak po siganinde Asigumba lan marakta pangthokliba Mikalasi inmate amadi Maike songi miyam na yaninde Maramasina Mikalasi de inmate sing bot tadaninde Aduba lan asina hakthengna saitheng phangdriba miyoy sing haujigasi lal loiraba amagumna Lok Sabha Mikal da Mai onsilak po siganinde hain sumang na makata na phongdoki Amaromda
खंगाबोक अपुनबा मैरा पाइबिसिंगनसु हंदकी 19 सुबा लोक सभा मिखलदा सरुक यारोय हाइना लाउथोखरे हिराम असिगा मरी लैनना ngarang numidang khangabok to मैरा पाइबिसिंगना संगसिनखिबा खोंगजंग अमदा सरुक याखिबि मैरा पाइबि मनहाय ममांग सही की मे अहुमदगी हौरखिबा लान असि लोइद्रिबा फावबा लोक सभा मिखल असि सरुक यारोय मैरा पाइबिसिंगना फोंगदोरखिबदा कुकीसिंगना था 10 रोक मितैसिंगना ओनसिंदुना लान तौरिबसिगी वरोइसिन पुरंगनाबा होनाबगी महत्ता मिखल पांगथोकनाबा होनारकपा असि लेबकथिबनि लान असि करंबा मतमना लोइगनि हाइबा खंगमंगमद्रि लांजेन अदुना लैरिबा मियाम युमदा हाना हंजनबा होनाबियु मैरा पाइबिसिंग अदुना मखा तारदुना लान तौरिबा लम अमदगी एमपी ओइना पार्लियामेंट चखिबा हाइबसि एमपी अदुबु पार्लियामेंट चनफम लैखिगद्रा मियामगी अवाबसिंग हाना लोइसिननबा सिनबियु दुगा मिखल पांगथोकपियु तुंगदे इंडिया लेंगा की खुने की लान असि लोइद्रिबा फावबा अखोय मिखलदा सरुक यारोय हाइबा खुलाउसिंग मैरा पाइबिसिंगना लाउखि मखा सथरक पोइना तेनबा पावखरना विकसित भारत संकल्प यात्रा की मतंग एमयू नेशनल सेमिनार हौदोखरे विकसित भारत संकल्प एंड इंक्लूसिव डेवलपमेंट की मतंग नुमिनि सुबन सथगदब नेशनल सेमिनार अमंग असि मणिपुर यूनिवर्सिटी दा हौदोखरे वर्कशॉप असि ICASR NERC की सेंथंग लोइनना सेंटर फॉर स्टडी ऑफ सोशल इंक्लूजन्स एंड inclusive policy Manipur University madi OKD Institute of Social Science and Developments Guwahati ga punuk samnadana pangtokpani Manipur University gi court hall da pangtokpa workshop aduga mari lainana CSSEIP Manipur University gi Associate Professor Dr. T.S. Bagana Fongdokibada status the central sponsorship scheme kaya miyam gi dam पैखालिबि स्कीम सिंग सनहनबा मतमदा बेनिफिशियरी सिंगदा कानबा फंगलब्रा नत्रगना फंगद्रिब्रा मदि सिताहौबा यावब्रा हाइबगी असेसमेंट तौबा मथौताय स्टेटसि फुरुप क्या खुंदाबा लमदम ओइबना इंक्लूसिव डेवलपमेंट पुरकपदा सिंगनबा क्या लैरि असिगुम सिंगनबा सिंगदो सेमिनार असिदा सरुक यारिबा अखंगै सिंगना नैनबगी तंजा लौबनि वर्कशॉप असिदा खनरिबा वाफम सिंगदो रिजोल्यूशन अमा लौदुना ICSSR NERC दा थागने की थौरामदुर MU की BC प्रोफेसर NN लोकेंद्र ICSS RNERC की डायरेक्टर प्रोफेसर बगीरथी पंदायाव मियोय क्याना सरुक याखी मखा सथरक पोइना कंगला पाउदगी तो पावमना आई अनिंग बद सतनरबदी पनम फंगम हमलोय मैथीगनि खंगलबदी तौरुनो कीरबदी खुदिमक मैथीब नंगी असंब लंबी खुदोंग थिनिंगै ओय असुंब लंबी चलू हिंगलीब पुनमक सीबसिनाय पुंसी नुंसांग हिंगलबदी असुंब लंबी चलू हाइब वाफम सिंग असि मियामना मतम पुनमक सगोन अदुना नरैबा अमदि मियामगी यैफनबा थबक तौगदबनि हौजिक मणिपुर की मियामना हिरम खुदिमक सोथना लैबदगी मियामगी पेंदब खुलाउना नाकोंग सिंगजा यैरिबा सिगी मरम करिगिनो हाइबा तारबदी मतिक चाबा लुसिंगु लैतबदगिनी हाइबदा हाइमम थोक्लै अमरोमदा मतिक चाबा लुसिंगु लैतबदगी मियामगी मरक्तसु मागी अनिंगबा मसुम अपाम माइकैदा मनिंग तमलमदगी लंबी लमाकनदुना अपाम पंदम फंग ngamdaba amadi chakhotpegi maikैदा खुमांग चौक्सिनबा ngamdana लैरिबा सिलेबकथिबनि मालेमदा लैरिबा मियाम पुनमक मागी लैबाकी अपुनबगी साक्तम ngakna hingnaba ngaktani मियोय फुरुप कंगलुप अमतना अतोप फुरुप कंगलुप नत्रगना लैबाकी मिखापोन हिंगबा पामदे मसिमगना मरैबाकी मनिंग तम ngakna बहोनाबदा yeknaba singa lanthengnabada thawai katpa mari katnaba sem saaduna लैरिबनि अदुबो अदुंगाई कंगलैपाक ngasi मणिपुर की सही सिंगमंगा हेनबगी मनिंग तमना पलखिबगी सांगलबा पुआरी लैरबसु हौजिक लैरिबा ngasi मिरोलना हौखिबा मपा मपुसिंगी पुआरी की इगी खुंगुल लीबा ngamdaba amadi karama phibamda hinglibagi haiba khangdaba phibamda hingbagum uba phanglibasi laibakthibani masimangna furup asigi miyamna layoi khraba mapa mapusingi liklamsat khungul linaba honabadagi masagi amadi furup ki saktam ngakna hingma ngamdana lairakhibani maning tamba furup nation ama oirakhiba manipur gi yelomi sing maru oina mitai khunaina makhogi layoi khraba mapa mapusingna thambiram khiba mamal yamnaba nat culture पोकपदगी शिव फावगी सतनबी थरम परेंग सिंगांग सत ngamnabadagi mapalamdagi pusilakhiba satnabida laiming lauduna lupsinkhibadagi hopam satpham amadi mapa mapum masakhangdaba khwaidagi hanthaba thaki miyoi kanglup amagi thakta hingli sei sakya maning tamna hinglakhiba manipurgi lengak lon gi khongsata aka akum naiba haibadi maning tamba amuk mangba
amuk maning tama hanjinbagi thaudok wathoksingi manungsana sahi taret khuntaklan sikhiba matung matam amagi numit tade hainariba loinam sandokpagi wakhalda ngawkhiba British ki mikha ponkhiba matung amuk ningtama phangbagi awaba ningsa handokpa horakpada maningtama miyamgi laingak sahi ani khara hena leiramlaba matung lan sungtau taunadana India lengana English ngamaga samapanga nifuga mapanda namlau lauksinkiba lengak longi khongsat leidi Puwari ki khungul liba mitay athauba mapari mamom kya na makoy mangkraba maning tambal amuk hana hanjin hangani haibigi panamda ihaw leitaba nati adu miyam gi marakta maning tambal laiba oirami haiba khanglabasu ningtamna hingadabani haina phongna haiba ngamdaba madi ningtamba haiba wahai panbada akiba pokpa miyoi gi masingna henbadagi tunglam satta kari phibam oirakatagi haiba tamba ngamdaba phibam amada leiri Mirai Bagtagi Sanglakhiba Sin Kuki Zaunar ko Tourist Khuzokrana Gilhau Mimiteida Lau Mapu Yongna Tanbagi Thawongda War Crime Sataduna Namlau Lang Satharakpada Mitei Singna Maramdamda Mitop Kumna Kuisen Sienduna Kap Laubagi Thawong Simitei Singna Puksel Sapthukloba Maritungdo Oirakadaba Singadu Khanta Hodabadagi Tholakipani Lawe Mamang Segi Me Ahumdagi Lament to Henba Mireba Masakuki Theorising upon the Satam Tugaina Landara Kibadugi Warriors and Puraktung Selecta India Government Taragani Pan Super Lok Sabah Mikal Pangtonova Taurangi Mayokta Miyamna Yaning the Bapungdok to an election as Yadavigi Piva Masipi and the Vigi Tokum Tokboakani Adobe election boycott Wiki Kongzang Mai Papangam Loidava Lerabadi boycott Kimot Ishagi Hak Mahandana Apama Mihut Kanbada Saruyapam Tokta Brahabishini Furup amana furuk ki apun mesaktam ngakna hingnaba honabada furup adugi miyamgi marakta nungsi sanaba lengjel manaba madi katokpa ngamba mathoktai masi oithoknaba honabada asengba lusingba sing mathoktai aduga hausa kuinadi miyam pau simatang sa lusinjarage mas miyam puna nawba update ngaminasi